ngase khoi lakchari si lingma bam binod foundation aduga khoi wabagai higher secondary da leiriba relief camp asida khoi tengbang jaba lakchabani diamond tv gi khusam narakan da khoi lakchabani khoi bom chana delhi da leibada khoi na smaina wana cha sabasida khoi ju smaina bata tawjege tamo kadai wai da kari tawge na khoi tonga tonga mafam kya marum da hariba binodini foundation na mafam kya da lai adubu mafam asida khoi aroi boina ngasi gi oina lakchabani aduga manipur gi mafam kaya relief camp leiriba singsi da khare hena mong kitang akhoni yengjarkan kitang sota bai batai sarkar gi maikai digi dc gi maikai digi pifam thokpa tawbu lerga su mafam asida aikoina diamond tv ko khusam narkan mafam se lakchabani mafam ju pujaraliba polam sing asi rice da khoi cheng bag ani aduga tilau kg yankai lere aduga alu yankai aduga green vegetable da kg tara soya bag ama cooking oil da khoi 24 liter detergent da 1 bag abdi 25 kg aduga soap kun shampoo 1 fake aduga milk powder da pack manga dal da khoi bag ama mak khoi gi yankai yaujare mak tonga tonga ba sin imna chingna season na ba aduga mimi da box mari ma yaujare diaper da 15 piece ma yaure sanitary pad sing da 50 piece ma laijare mosquito net kankal sida kunama bed sheet kunama aduga ladies pack to khoi tonga tonga sanitary pad towel aduga samchet tonga thomba season aga da ma'am odomos ki toothpaste soap mayam sing asiga loina na nupa gi pack nupi gi kunthra manga nupa gi kunthra manga aduga kit pack ta kunthra pencil box eraser pencil cutter aduga tonga tonga biscuit sweet aduga toothbrush notebook na chingba kya marung loina na mafam sil lakchabani aduga hariba polam sing ase khoi convener lingsin be khoi sir convener da hariba polam sing ase loina sinajare aduga lingma bam binodini foundation se khoi wangjing hodamba haijaba tare mafam address haijaba tare polam sing de sida loi lejare le saija tare ko haitu popi hodamba hoi ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔꯁꯨ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯁꯤ ꯁꯤꯁꯨ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯅꯤꯃꯒꯁꯨ ꯂꯥꯛꯆꯕꯅꯤ ꯑꯃꯅ ꯑꯉꯥꯡꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯀꯩ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯀ꯭ꯂꯥꯁꯁꯤ ꯌꯥꯝ ꯐꯖꯅ ꯆꯠꯂꯝꯃꯦ ꯁꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟꯁꯦ ꯂꯤꯛꯃꯥꯕꯝ ꯕꯤꯅꯣ ꯗꯦꯕꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤꯒ ꯑꯩꯈꯣꯏꯁꯦ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯁꯦ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯑꯣꯔꯤꯌꯦꯟꯇꯦꯗ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯔꯥꯅꯤꯁꯤꯅ ꯑꯣꯏꯕꯅꯦ ꯆꯍꯤ 53ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯉꯥꯡ ꯆꯍꯤ 30ꯒꯤꯗꯤ ꯃꯈꯥ ꯑꯣꯏꯕ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ 12 ꯄꯥꯁ ꯇꯧꯕ ꯒ꯭ꯔꯦꯖꯨꯋꯦꯠ ꯄꯥꯁ ꯇꯧꯕ ꯁꯤꯁꯤꯒꯤ ꯆꯥꯅꯕ ꯑꯩꯈꯣꯏꯅ ꯑꯥꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯅꯦꯕ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯅꯦ ꯊꯥ 3 ꯂꯩꯒꯅꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯂꯣꯏꯅ ꯐ꯭ꯔꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒ ꯆꯥꯅꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯄꯤꯌꯦꯕ ꯊꯥ 3ꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯤꯗꯨꯒꯤ ꯃꯥꯏ ꯆꯥꯅꯕ ꯀ꯭ꯂꯥꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯒꯤ ꯅꯝꯕꯔꯅꯦꯕꯀꯣ ꯁꯤꯗꯩꯗ ꯑꯗꯨꯝ 10ꯒꯤ ꯃꯊꯛ ꯆꯍꯤ 53 ꯁꯨꯗꯕ ꯌꯥꯗꯦ ꯖꯣꯕ ꯑꯣꯔꯤꯌꯦꯟꯇꯦꯗꯅꯤꯅ ꯆꯍꯤ 53 ꯁꯨꯗ꯭ꯔꯒꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯑꯗꯨꯗꯨꯅꯤ ꯑꯗꯣ ꯁꯤꯗ ꯄꯥꯎ ꯐꯥꯎꯅꯔꯦ ꯁꯤꯗ ꯐꯥꯎꯅꯕ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯊ꯭ꯔꯨꯗꯩ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯟꯖꯔꯛꯀꯅꯤ ꯇꯧꯕꯇꯗꯤ ꯗꯦꯜꯂꯤꯐꯧ ꯆꯠꯄꯒꯤ ꯚꯔꯥꯁꯤꯗꯤ ꯃꯁꯥꯅ ꯑꯣꯏꯅꯤ ꯑꯍꯥꯟꯕꯒꯤ ꯇꯤꯀꯦꯠꯁꯤꯗꯤ ꯃꯁꯥꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯑꯥꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯨ ꯑꯗꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯒꯅꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯅꯥ ꯆꯪꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯁꯟꯖꯈꯤꯒꯦ ꯁꯤꯁꯨ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯗꯣꯀꯨꯃꯦꯟꯠꯁꯤꯅ ꯆꯪꯒꯗꯧꯔꯤꯁꯦ 10 ꯄꯥꯁ ꯇꯧꯕꯩꯅ 10 ꯄꯥꯁ ꯇꯧꯕꯩ 12 ꯄꯥꯁ ꯇꯧꯕꯅ 12 ꯄꯥꯁ ꯇꯧꯕꯒꯤ ꯃꯥꯒꯤ ꯃꯥꯔꯛꯁꯤꯠ ꯑꯃ ꯂꯩꯔꯦ ꯃꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯂꯩꯔꯦ ꯃꯥꯒꯤ ꯕꯕꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯚꯤꯗ ꯍꯤꯗꯥꯛ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯑꯥꯗ ꯍꯣꯁꯇꯦꯜꯗ ꯂꯩꯔꯛꯀꯗꯧꯕꯅꯤꯅ ꯗꯦꯜꯂꯤ ꯅꯨꯡꯂꯤꯁꯤꯗꯤ ꯀꯣꯚꯤꯗ ꯅꯨꯡꯕꯤ ꯂꯩꯕꯅꯤꯅ ꯀꯣꯚꯤꯗ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯇꯪ ꯍꯥꯏꯗꯤ ꯐꯥꯔꯁ ꯗꯣꯁ ꯁꯦꯀꯦꯟ ꯗꯣꯁ ꯍꯣꯏ ꯑꯗꯨꯝꯇꯪ ꯄꯨꯕꯤꯔꯛꯑꯒ ꯃꯥꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯊꯥ 3ꯁꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯔꯅꯤ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯆꯥꯅꯕ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦ ꯀ꯭ꯂꯥꯁ 10ꯒꯤ ꯄꯥꯁ ꯇꯧꯕ 5 ꯄꯥꯁ ꯇꯧꯕꯒꯤꯐꯥꯎ ꯌꯥꯎꯔꯦ ꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯁꯤꯁꯨ ꯇꯧꯖꯔꯝꯒꯦ ꯑꯗꯩ ꯁ꯭ꯀꯨꯜ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯚꯣꯂꯨꯟꯇꯤꯌꯔ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕ ꯔꯤꯁꯣꯔꯁ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕ ꯑꯗꯣ ꯁꯣꯝꯗꯗꯤ ꯁ꯭ꯀꯨꯜꯒ ꯑꯣꯏꯁꯜꯂꯦ ꯀ꯭ꯂꯥꯁ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯔꯞꯇꯒꯤ ꯗꯔꯀꯥꯔ ꯇꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯒꯥꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯂꯤꯛꯃꯥꯕꯝ ꯕꯤꯅꯣ ꯐꯥꯎꯟꯗꯦꯁꯟ ꯃꯦꯝꯕꯔꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯑꯩꯈꯣꯏ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕ ꯑꯋꯥꯠꯄ ꯌꯦꯡꯕꯤꯗꯨꯅ ꯌꯥꯝꯂꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃ ꯍꯥꯟꯅꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯣꯏ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯂꯝꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯂꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ
ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯦꯝꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯀꯤ ꯒ꯭ꯔꯨꯞ ꯑꯃꯒ ꯈꯨꯠꯁꯝꯅꯕ ꯑꯗꯨꯒ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛꯇꯦꯠ ꯗꯤ.ꯁꯤ ꯂꯥꯛꯄꯤꯗꯨꯅ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯃꯤ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯒ ꯆꯥꯟꯅꯕ ꯏꯖꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒ ꯆꯥꯟꯅꯕ ꯊꯕꯛꯁꯤꯡ ꯇꯧꯕꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯂꯩꯐꯝ ꯆꯥꯐꯝ ꯇꯧꯅꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯑꯩ ꯉꯁꯤꯃꯛ ꯃꯌꯥꯝꯁꯤ ꯂꯦꯡꯕꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯍꯥ ꯃꯌꯥꯝꯁꯤ ꯀꯧꯊꯣꯛꯆꯔꯀꯥꯟꯗ ꯀꯅꯥꯅ ꯑꯄꯥꯝꯕ ꯀꯌꯥꯅꯣ ꯑꯄꯥꯝꯕꯅ ꯀꯅꯥꯅꯣ ꯀꯔꯤꯗ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯄꯥꯎꯗꯨꯃ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯇ꯭ꯔꯁꯀꯤ ꯃꯦꯝꯕꯔꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯖꯦꯝꯁꯇ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯑꯗꯣ ꯔꯤꯒꯥꯔꯗꯤꯡ ꯑꯗ ꯏꯖꯨꯀꯦꯁꯟꯗ ꯌꯥꯝ ꯑꯦꯝ ꯇꯧꯔꯒ ꯂꯥꯛꯄꯤꯕꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯖꯨꯀꯦꯁꯟꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯁ꯭ꯀꯨꯜꯁꯤ ꯔꯤꯑꯣꯄꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯍꯥꯟꯅ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯋꯥꯔ ꯀ꯭ꯂꯥꯁ ꯑꯞꯄꯔ ꯀ꯭ꯂꯥꯁ ꯈꯥꯏꯗꯣꯛꯀꯥꯟꯗ ꯀ꯭ꯂꯥꯁ ꯇꯧꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯗꯤ ꯑꯃꯨꯛꯁꯨ ꯁ꯭ꯀꯨꯜꯁꯤ ꯁꯤꯅ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯅꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ ꯁꯤꯗ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯗ ꯂꯩꯕ ꯑꯃꯨꯗꯃꯤ ꯗꯤꯚꯥꯏꯟ ꯂꯥꯏꯐ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯣꯏ ꯐꯥꯎꯟꯗꯔꯅ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 10 ꯐꯥꯎꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯧꯗꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯏꯖꯨꯀꯦꯁꯟ ꯄꯤꯕ ꯍꯧꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯁꯤ ꯄꯥꯝꯖꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅ ꯇꯝꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯝꯃꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯗꯃꯤ ꯗꯤꯚꯥꯏꯟ ꯂꯥꯏꯐꯀꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀꯥꯡꯕꯨꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯔꯤꯕ ꯂꯤꯛꯃꯥꯕꯝ ꯕꯤꯅꯣꯗꯤꯅꯤ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ 어, 야래는 뭐 바뀌었다. 박항 사이 뽑게 마